Israel Palestine gi lampham samlakpa puwari ama Israel Palestine gi lampham asi modern history da lengna lehgataba amasung khwaidagi aruba lampham singi manungda amani documentary asida aikoina masigi horofam maru oiba thotoksing amasung hojik chathariba lan asigi sighting sing adu nainagani Lanpham asigi horpagi maram sing asi trampan suba sahichagi aroibata Palestine da Jewishingi Orient Haivati lepa amal kanaba honariba khongjang ama oiriba Zionism lakpadagi horpa yai Malemgi ahan balan jawgi matungda Palestine gi damag British mandate linked ki maduna maram oirka Jewishingi immigration hengalam ki amasung Arab ki langthaina ki 1947 da UN na tunganba Jewish amasung Arab Rising Shangatnaba partition plan ama loktoki masi Jewish singi lusingba singna yaki adubu Arab ki lusingba singna yakite 1948 ki Arab Israel ki lan ki mahi oina Israel rise linkirki amasung Palestine gi miuli singkaya mafam adudagi tantoki Lanpham masi maroi babapang kaya gi marakta chathari madugi manungda Jerusalem gi fibam West Bank ta Israel gi mishingi amasung Palestine gi refugees singi halakpagi hak yauri isu singa si losandana lady amasung makatana nakal anigi marakta azobuba thok lady Hokiba sahi karasita 2023 gi Israel Hamas war 2014 gi Gaza war amasung 2021 gi Israel Palestine gi lan yauna enkalakpa ure masina maram oituna miwe kaya gi punsi mangki amasung infrastructure da amang ata kya thoke Jerusalem da laiva Al-Aqsa Masjid compound da sangbagi matang da tensal lerakpa da gi su hingsa amasung tangdu laita da pathualle Fatahana lusingba Palestine authority na sasan tawriba West Bank amasung Hamas na kanton tawba Gaza ka loina na Palestinian marakta rasniti oiba khenaba laibana santi puruknaba honabada akaiba piri Terrorism gi saiting yauna Israel gi security gi awabasing asina wari sanaba si yamna lubo ohele Israel Palestine gi lampham asi yamna luba wafam amani masita fazana solution amata laite nakal animakna wari sanava amasung santi waina warep ama lownaba honavada international community na mateng pangba siya yamna maru oi